ꯎꯆꯥꯟ ꯃꯩꯔꯥꯗꯨꯒꯤ ꯃꯉꯥꯜꯗꯨꯗ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤ꯫ ꯎꯐꯩꯊꯛꯇ ꯄꯔꯦꯡ ꯁꯥꯅ ꯐꯤꯒꯥꯎ ꯆꯥꯅ ꯂꯩ ꯃꯔꯣꯡ 18 ꯂꯣꯡꯗꯨꯅ ꯃꯐꯪ ꯃꯐꯪ ꯐꯥꯡꯕ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯣꯡꯖꯨꯝꯕꯥꯜ ꯀꯗꯥꯝꯕꯗꯤ ꯂꯩꯅꯨꯡꯁꯤ ꯎꯐꯩꯊꯛꯇ ꯃꯥꯂꯪ ꯏꯄꯣꯝ ꯇꯨꯡ ꯏꯟꯅ ꯂꯩꯁꯥ ꯇꯝꯂꯤ꯫ ꯂꯩꯔꯥꯡꯁꯤꯡꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯍꯨꯈ꯭ꯔꯦ ꯊꯝꯕꯥꯜ ꯁꯅꯥꯗꯤ꯫ ꯌꯦꯡꯂꯤꯉꯩ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯂꯩꯔꯥꯡ ꯆꯔꯣꯡꯁꯤꯡꯗꯨ ꯑꯃꯒ ꯑꯃꯒ ꯑꯃꯠꯇ ꯍꯦꯛ ꯃꯥꯟꯅꯗꯦ꯫ ꯑꯃꯅ ꯃꯔꯣꯡ 13, ꯑꯃꯅ ꯆꯔꯣꯡ 19 ꯄꯥꯜꯂꯤ꯫ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯃꯥꯒꯤ ꯂꯩꯁꯛ ꯎꯕꯗ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯆꯥꯅꯅ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯏ꯫ ꯁꯤꯡꯉꯦ ꯂꯩꯈꯣꯛ ꯌꯦꯡꯕꯗ ꯈꯨꯕꯣꯝ ꯇꯣꯡꯁꯥ ꯃꯥꯟꯕ ꯂꯩ, ꯂꯩꯔꯥꯡ ꯂꯩꯅꯥ ꯇꯥꯕꯅ ꯇꯥꯎꯕ ꯍꯨꯏꯂꯩ ꯃꯥꯟꯕꯤ ꯂꯩ꯫ ꯂꯩꯔꯥꯡ ꯂꯩꯆꯨ ꯌꯦꯡꯂꯒ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨ ꯃꯥꯟꯕꯤ ꯂꯩ꯫ ꯁꯤꯡꯉꯦ ꯂꯩꯌꯣꯟꯅꯨꯡꯗ ꯅꯥꯀꯣꯡ ꯊꯣꯡꯖꯥꯎꯔꯦꯜ ꯃꯥꯜꯂꯤꯕ, ꯂꯩꯁꯛꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯕ ꯂꯩꯔꯥꯡ ꯃꯥꯕꯨ ꯌꯦꯡꯕꯗ ꯃꯊꯧ ꯑꯃ ꯑꯣꯏꯔꯦ ꯊꯝꯕꯥꯜ ꯁꯅꯥ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯁꯤꯡꯉꯦ ꯂꯩꯔꯥꯡ, ꯅꯪꯗꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯍꯨꯕ ꯃꯈꯩ ꯇꯥꯏꯕꯪꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯅ ꯂꯩꯁꯥ ꯇꯝꯂꯤꯕꯣꯏꯀꯣ? ꯃꯤꯠꯐꯝ ꯍꯣꯡꯕꯕꯨ ꯉꯝꯗꯦꯗꯀꯣ? ꯇꯥꯡꯂꯧ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯇꯥꯂꯥ ꯄꯥꯃꯦꯜ ꯋꯥꯡꯊꯣꯏꯕꯁꯤꯗ ꯅꯥꯗꯣꯝ ꯅꯪꯗꯤ ꯎꯔꯩ ꯑꯣꯏꯅ ꯂꯥꯡꯉꯣꯟꯗꯨꯅ ꯂꯩꯁꯥ ꯇꯝꯂꯤꯕꯣꯏꯀꯣ?" ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯃꯥꯒꯤ ꯐꯖꯕꯗ ꯂꯨꯞꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯀꯥꯎꯈ꯭ꯔꯦ꯫ ꯁꯤꯡꯉꯦꯜ ꯎꯟꯒꯣꯏꯅꯨꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏ ꯑꯍꯨꯝꯃꯛ ꯂꯩꯔꯥꯡ ꯃꯥꯒꯤ ꯐꯖꯕꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯣꯏ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯊꯝꯕꯥꯜ ꯁꯅꯥ꯫ ꯁꯣꯝꯗ ꯃꯥꯗꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯐꯖꯕꯒꯤ ꯂꯥꯡꯗ ꯊꯨꯔꯤꯉꯩ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥ ꯃꯆꯤꯟꯗ ꯑꯃꯨꯛ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ, "ꯈꯨꯝꯒꯤ ꯅꯣꯡꯅ ꯌꯩꯕꯗ ꯂꯩꯔꯥꯡ ꯂꯩꯌꯣꯟ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯕꯤ, ꯄꯥꯃꯦꯜ ꯎꯇꯣꯟꯗ ꯑꯣꯡꯖꯕꯤ, ꯃꯦꯂꯩ ꯂꯩꯁꯅꯥ ꯀꯗꯥꯝꯕꯗꯤ ꯂꯩꯅꯨꯡꯁꯤ ꯀꯧꯕꯤ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯏꯇꯥꯔꯣꯏ, ꯅꯤꯡꯉꯣꯜ ꯂꯩꯅ ꯄꯥꯏꯃ ꯈꯣꯏꯗꯥꯖꯩꯗꯣ." ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯁꯅꯥ ꯃꯊꯟꯇ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯃꯗꯣꯝ ꯇꯥꯎꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯞꯅ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗꯨ ꯈꯪꯀꯟ ꯀꯟꯅ ꯁꯤꯠꯂꯛꯏ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯆꯥꯟ ꯃꯩꯔꯥꯗꯨ ꯃꯥꯂꯪ ꯁꯥꯍꯨꯝ ꯑꯀꯟꯕꯗꯨꯅ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯉꯥꯜꯂꯝꯕ ꯃꯩꯉꯥꯜꯗꯨꯅ ꯃꯨꯠꯈꯤꯕꯗ ꯑꯀꯣꯏꯕꯗꯨꯗ ꯊꯥꯕꯜ ꯃꯉꯥꯜꯅ ꯐꯤꯉꯧ ꯐꯧꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯕꯜ ꯃꯉꯥꯜꯒꯤ ꯆꯦꯔꯩꯅ ꯀꯨꯞꯂꯒꯦ ꯈꯟꯗꯨꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥꯗꯤ ꯏꯆꯦꯜꯅꯤ, ꯀꯅꯥꯅ ꯊꯤꯡꯉꯨꯕ ꯉꯝꯒꯅꯤ? ꯂꯦꯞꯇꯅ ꯆꯦꯟꯊꯕ ꯏꯆꯦꯜ ꯃꯥꯅ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯕ ꯇꯧꯗꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜꯁꯤꯗ ꯄꯨꯛꯅꯤꯡ ꯂꯨꯞꯇꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩ꯫ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯂꯨꯞꯂꯤ꯫ ꯍꯩꯅꯝ ꯂꯩꯅꯝꯗꯨꯅ ꯋꯥꯈꯜ ꯊꯃꯣꯏ ꯑꯅꯤꯗꯨ ꯂꯪꯂꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯦꯡꯕ ꯂꯩ ꯄꯔꯦꯡꯒꯨꯝ ꯆꯤꯂꯣꯛꯅꯗꯨꯅ ꯉꯁꯤꯗꯤ ꯑꯍꯤꯡꯁꯤꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯠ ꯃꯥꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯁꯤꯠꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯂꯪ ꯏꯄꯣꯝ ꯃꯔꯛꯇ ꯏꯇꯤꯟꯅ ꯍꯩꯅꯝ ꯂꯩꯅꯝꯂꯛꯇ ꯇꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯃꯥꯒꯤ ꯅꯥꯞꯄꯗ, "ꯊꯝꯕꯥꯜ, ꯊꯝꯕꯥꯜ ꯁꯅꯥ" ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯀꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯊꯝꯕꯥꯜ ꯁꯅꯥ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯞꯅ ꯀꯧꯔꯛꯄꯗ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯏ꯫ ꯀꯗꯣꯝꯗꯅꯣ ꯀꯅꯥꯅꯣ ꯀꯧꯔꯛꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜꯗꯨꯅ ꯏꯄꯣꯝ ꯅꯥꯏꯅ ꯃꯥꯂꯪꯗ ꯆꯤꯂꯣꯛꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝꯅ ꯅꯛꯅ ꯀꯧꯔꯛꯄꯗꯧꯅ ꯇꯞꯅ ꯐꯥꯎꯔꯦ, "ꯊꯝꯕꯥꯜ, ꯊꯝꯕꯥꯜ ꯁꯅꯥ, ꯑꯩꯅꯦ." ꯊꯝꯕꯥꯜ ꯁꯅꯥ ꯏꯉꯛ ꯉꯛꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫
ꯍꯩꯈꯥ ꯃꯈꯣꯡꯗꯨꯗ ꯊꯥꯕꯜ ꯃꯉꯥꯜ ꯄꯨꯝꯅꯃꯛꯅ ꯍꯩꯊꯗꯨꯅ ꯆꯦꯡꯂꯧ ꯁꯛꯅ ꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯏ ꯊꯝꯕꯥꯜꯁꯅꯥ꯫ ꯀꯅꯥ? ꯑꯩ ꯈꯪꯗ꯭ꯔꯕꯣ ꯊꯝꯕꯥꯜꯁꯅꯥ? ꯑꯩꯅꯦ꯫ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯋꯥꯔꯧꯕꯤꯔꯣꯏ, ꯑꯩ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯋꯥꯔꯧꯗꯤꯌꯦ, ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯗꯣꯝꯅ ꯏꯐꯝꯗ ꯁꯛꯇꯥꯛꯄꯤꯗ꯭ꯔꯕꯗꯤ ꯑꯗꯣꯝꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯈꯪꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯔꯣꯏ꯫ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨꯗꯤ ꯀꯣꯟꯅ ꯍꯥꯏꯒꯦ꯫ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 8ꯀ ꯄꯨꯟꯅ ꯁꯥꯟꯅꯔꯨꯁꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯑꯃꯇ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯅꯒꯅꯨ ꯊꯝꯕꯥꯜꯁꯅꯥ, ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒ ꯅꯪꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯁꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯇꯥꯏꯕꯪ ꯋꯥꯈꯜꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯑꯃꯨꯛꯁꯨ ꯇꯥꯕꯗꯧꯅ ꯇꯧꯏ꯫ ꯃꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ꯫ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯨꯄꯤ ꯃꯥꯅ ꯉꯁꯤꯈꯛ ꯈꯪꯍꯧꯗꯅ ꯊꯦꯡꯅꯔꯒ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯊꯝꯕꯥꯜꯁꯅꯥꯒꯤ ꯄꯨꯛꯅꯤꯡ, ꯋꯥꯈꯜ, ꯊꯃꯣꯏ ꯑꯍꯨꯝꯃꯛꯇ ꯈꯜꯂꯤꯕꯁꯤꯡꯗꯨ ꯏꯉꯥꯟ ꯉꯥꯟꯅ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯎꯔꯦ꯫ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯊꯝꯕꯥꯜꯁꯅꯥ, ꯑꯩꯕꯨ ꯆꯤꯡꯅꯕꯤꯔꯅꯨ꯫ ꯑꯩꯒꯤ ꯏꯃꯤꯡ ꯐꯥꯎꯗꯤ ꯇꯥꯛꯊꯣꯛꯂꯒꯦ꯫ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯊꯣꯏꯗꯤꯡ ꯆꯨꯝꯕꯤ ꯀꯧꯏ꯫ ꯌꯥꯝꯅ ꯐꯖꯩꯌꯦ ꯃꯤꯡ ꯐꯥꯎꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯈꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 8 ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯂꯩꯀꯣꯜꯗꯒꯤ ꯂꯩꯔꯥꯡ ꯍꯦꯛꯂꯒ ꯄꯨꯟꯅ ꯂꯩꯆꯤꯟꯃꯤꯟꯅꯁꯤ꯫ ꯑꯗꯣ ꯃꯤꯡꯁꯨ ꯈꯪꯂꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯒꯤ ꯃꯤꯡꯁꯦ ꯑꯩꯒꯤ ꯂꯩꯇꯣꯟ ꯆꯤꯟꯗꯣꯟꯗ ꯍꯦꯛ ꯄꯟꯒꯦ ꯇꯧꯕꯁꯨ ꯈꯧꯇꯛ ꯍꯦꯛ ꯆꯥꯏ ꯑꯩꯉꯣꯟꯗ꯫ ꯊꯝꯕꯥꯜꯁꯅꯥ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯪꯅ ꯀꯧꯅꯤꯡꯕ ꯃꯤꯡꯒꯧ ꯑꯃ ꯍꯦꯛꯇ ꯀꯧꯕꯗ꯫ ꯑꯩꯗꯤ ꯏꯇꯥ ꯍꯥꯏꯅ ꯈꯛꯇꯪ ꯀꯧꯔꯒꯦ꯫ ꯃꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯏꯇꯥꯕꯨ ꯀꯧꯔꯁꯨ꯫ ꯑꯗꯣ ꯑꯩ ꯏꯇꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ 8ꯀ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯀꯌꯥ ꯑꯩꯉꯣꯟꯗꯗꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯊꯝꯕꯥꯜꯁꯅꯥ, ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯇꯥꯡꯂꯕ ꯃꯤꯀꯨꯞꯅꯤ꯫ ꯉꯁꯤ ꯑꯩꯅ ꯃꯤꯀꯨꯞꯁꯤꯗ ꯅꯪꯒꯤ ꯅꯐꯝꯗ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯦ ꯏꯆꯝ ꯆꯝꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ꯫ ꯊꯝꯕꯥꯜ, ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯅꯪ ꯅꯁꯥꯒꯤ ꯍꯧꯔꯛꯐꯝ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯗꯥꯏ꯫ ꯊꯝꯕꯥꯜꯁꯅꯥ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯅꯥꯁꯨ ꯈꯪꯗꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯄ ꯋꯥꯐꯝ ꯑꯃ ꯃꯇꯧ ꯀꯔꯝꯅ ꯍꯧꯗꯣꯔꯛꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯍꯧꯔꯛꯄ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯃꯁꯛ ꯈꯪꯗꯅ ꯂꯦꯜꯂꯛꯈꯤꯕ ꯊꯝꯕꯥꯜꯁꯅꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯃꯥꯒꯤ ꯍꯧꯔꯛꯄꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯕ ꯃꯤ ꯊꯤꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯃꯁꯥꯁꯤꯗ ꯇꯠꯇꯅ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯧꯗꯅ ꯍꯧꯗꯣꯔꯛꯄꯁꯤꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯊꯝꯕꯥꯜꯁꯅꯥ ꯇꯤꯉꯛ ꯇꯤꯉꯛ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯍꯩꯈꯥ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯕ ꯃꯤꯁꯛꯇꯨ ꯃꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯊꯟꯇ ꯋꯥꯍꯪ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅꯤ ꯍꯪꯖꯔꯤꯕ꯫ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯣꯟꯅ ꯍꯥꯏꯒꯦ, ꯂꯥꯛꯑꯣ, ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯑꯣ꯫ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ, ꯂꯥꯛꯑꯣ꯫ ꯏꯇꯥ, ꯑꯩ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯂꯥꯡꯇꯛꯅꯕꯗꯣ ꯐꯒꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯜꯂꯛꯑꯣ, ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯊꯣꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯥꯜꯁꯅꯥ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯕ ꯏꯟꯕꯤ ꯑꯉꯥꯡꯒꯨꯝ ꯃꯍꯥꯛ ꯅꯨꯄꯤꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯏꯟꯅꯔꯛꯂꯦ꯫ ꯍꯩꯈꯥ ꯃꯈꯣꯡꯗ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯏ ꯑꯋꯥꯡꯂꯣꯝꯗ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯍꯩꯀꯣꯜ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤ꯫ ꯊꯝꯕꯥꯜꯁꯅꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯆꯪꯁꯤꯟꯕꯅ
ꯈꯪꯍꯧꯗ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛ ꯂꯣꯟꯕꯗꯨꯗ ꯅꯤꯡꯊꯤꯖꯔꯕ ꯊꯔꯣ ꯊꯝꯕꯥꯜꯅ ꯂꯩꯇꯦꯡꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 6 ꯏꯔꯣꯏꯔꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯧꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯌꯥꯏꯗꯨꯃꯛꯇꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ 6ꯇꯨꯅ ꯃꯅꯥꯎꯄꯤ ꯈ꯭ꯋꯥꯏꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯠꯈ꯭ꯔꯒ ꯅꯪꯗꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯀꯌꯥꯗ ꯅꯨꯡꯁꯥ ꯊꯩꯔꯨꯔꯦ, ꯆꯠꯈꯤꯕꯗꯒꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ, ꯅꯪ ꯑꯃ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯏ"꯫ "ꯏꯆꯦ, ꯌꯥꯗꯗꯅ ꯇꯧꯕꯅꯤ"꯫ "ꯌꯥꯔꯣꯏ, ꯅꯪꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯂꯕ꯭ꯔꯥ"꯫ "ꯅꯠꯇꯦ ꯑꯗꯨꯒꯤ ꯏꯆꯦ, ꯊꯝꯕꯥꯜ ꯁꯅꯥ ꯉꯥꯏꯕꯗ"꯫ "ꯍꯣ ꯐꯔꯦꯁꯦ, ꯏꯄꯥ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯌꯥꯏꯄꯨꯡ ꯃꯈꯣꯜ ꯇꯥꯔꯛꯂꯅꯤ, ꯑꯍꯤꯡ ꯃꯄꯨꯡ ꯐꯥꯔꯛꯂꯦ, ꯑꯍꯤꯡ ꯃꯃꯩ ꯋꯥꯏꯗ꯭ꯔꯤꯉꯩ ꯂꯥꯛꯑꯣ, ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯁꯤꯗ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯔꯁꯤ"꯫ ꯊꯝꯕꯥꯜ ꯁꯅꯥ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯍꯦꯛ ꯇꯥꯕꯃꯛꯇꯗ ꯃꯁꯥꯗ ꯈꯧꯇꯛ ꯍꯦꯛ ꯆꯥꯖꯩ꯫ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤꯡꯁꯦ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯡꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯇꯥꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨꯒ ꯄꯨꯟꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯨꯗ ꯍꯧꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯒ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯊꯣꯏꯗꯤꯡ ꯂꯝꯃꯤꯠ ꯆꯨꯝꯕꯤꯅ ꯊꯝꯕꯥꯜ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯈꯣꯏꯅꯧ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯉꯣꯟꯗ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯑꯃ ꯌꯥꯎꯏ, ꯅꯪ ꯅꯁꯥꯗꯤ ꯈꯪꯖꯔꯝꯃꯣꯏ"꯫ "ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯏꯇꯥ? ꯑꯩ ꯋꯥꯈꯜ ꯑꯃꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ"꯫ "ꯊꯝꯕꯥꯜ ꯁꯅꯥ, ꯅꯪ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯂꯨ ꯇꯣꯡ ꯁꯥꯔꯛꯄ ꯃꯇꯝꯗ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯎꯖꯔꯛꯏ꯫ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ, ꯆꯥꯛꯃꯥꯡ ꯐꯤꯃꯥꯡ ꯅꯜꯂꯨꯕꯅ, ꯅꯪ ꯅꯁꯥꯗ ꯂꯣꯏꯅꯔꯛꯄ, ꯄꯣꯛꯄꯗꯒꯤ ꯁꯥꯒꯣꯟꯅꯔꯛꯄ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥꯁꯨ ꯅꯪꯅ ꯃꯥꯡꯍꯟꯖꯕꯅꯤ꯫ ꯅꯪꯅ ꯆꯥꯛꯃꯥꯡ ꯐꯤꯃꯥꯡ ꯅꯜꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯍꯧꯔꯛꯐꯝ ꯋꯥꯔꯤꯁꯤꯡꯕꯨꯜꯗꯣ ꯈꯪꯖꯒꯗꯕꯅꯤ"꯫ ꯊꯝꯕꯥꯜ ꯁꯅꯥ ꯅꯨꯄꯤ ꯃꯆꯤन ꯃꯅꯥꯎ 8ꯀꯤ ꯑꯇꯣꯝꯕꯤ ꯊꯣꯏꯗꯤꯡ ꯂꯝꯃꯤꯠ ꯆꯨꯝꯕꯤꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯏꯉꯛ ꯉꯛꯅ ꯃꯥꯗꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯡꯕ ꯐꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇꯒꯤ ꯅꯣꯡꯉꯥꯟꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯌꯥꯏꯄꯨꯡ ꯃꯈꯣꯜ ꯇꯥꯔꯛꯂꯦ꯫ ꯌꯥꯏꯄꯨꯡ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯕ ꯃꯆꯤन ꯃꯅꯥꯎ 8ꯇꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯈꯣꯏ 8ꯇꯨ ꯄꯨꯈ꯭ꯔꯤꯒꯤ ꯏꯔꯣꯜꯅꯨꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯪꯐꯥꯜ ꯇꯝꯅ ꯀꯥꯔꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯏꯊꯛ ꯊꯛꯀꯠꯂꯤ, ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯗꯧꯅ꯫ ꯄꯨꯈ꯭ꯔꯤ ꯏꯔꯣꯜꯅꯨꯡꯗꯅ ꯁꯨꯞꯅꯇꯒꯤ ꯊꯝꯕꯥꯜ ꯁꯅꯥ ꯃꯗꯣꯝ ꯃꯈꯣꯏꯅ ꯇꯍꯥ ꯇꯍꯥ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯥꯗꯤ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯣꯏ 8ꯇꯨ ꯑꯆꯣꯠꯄ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤꯗꯨꯅ ꯆꯤꯡꯅ ꯑꯃꯨꯛꯇꯪ ꯃꯃꯤꯠꯇꯨꯅ ꯊꯝꯕꯥꯜ ꯁꯅꯥꯗ ꯌꯦꯡꯂꯒ, "ꯈꯣꯏꯅꯧ ꯏꯇꯥ ꯊꯝꯕꯥꯜ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯑꯍꯤꯡꯒꯤ ꯄꯨꯡꯖꯥꯁꯦ ꯂꯣꯏꯒꯗꯕ ꯌꯥꯝꯁꯜꯂꯛꯇ꯭ꯔꯦ꯫ ꯏꯇꯥꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥꯗꯤ ꯂꯣꯏꯅꯥꯏꯗ ꯁꯥꯟꯅꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯈꯣꯏꯅꯧ꯫ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 8ꯄꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯀꯧꯔꯛꯂꯦ꯫ ꯆꯠꯂꯨꯈꯤꯒꯦ ꯏꯇꯥ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯄꯨꯟꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯤन ꯃꯅꯥꯎ 8ꯇꯨ ꯑꯃꯨꯛꯇꯪꯗ ꯆꯞ ꯃꯥꯟꯅꯅ ꯍꯌꯨꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗꯒꯤ ꯇꯟꯗꯟ ꯑꯣꯜꯂꯒ ꯀꯣꯔꯧ ꯅꯣꯡꯗꯣꯜꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯇꯤꯉꯛ ꯇꯤꯉꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯇꯥꯏꯕꯪ ꯋꯥꯈꯜꯁꯨ ꯃꯗꯣꯝ ꯇꯥꯔꯛꯂꯦ꯫ ꯃꯥꯅ ꯎꯈꯤꯕꯁꯤꯡꯗꯨ ꯁꯣꯔꯥꯔꯦꯟꯒꯤ ꯃꯃꯣꯝꯂꯣꯏ ꯂꯥꯏ ꯅꯨꯔꯥ ꯍꯥꯏꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯦ꯫ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯖꯥꯅꯗꯤ ꯑꯊꯦꯡꯕꯁꯤꯗ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯍꯧꯅꯗꯦ꯫ ꯃꯍꯥꯛ ꯈꯟꯊꯔꯨꯕ ꯃꯇꯝꯗ ꯃꯁꯥꯗ ꯑꯀꯤꯕ, ꯄꯥꯈꯠꯄ, ꯊꯛꯀꯠꯄ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯣꯏꯅꯔꯨꯕꯁꯤꯡꯗꯨ ꯂꯥꯏꯅꯤ, ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯂꯩꯔꯤꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯇꯦꯡ ꯑꯣꯏꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯀꯦꯒꯦ ꯃꯤꯌꯥꯝꯅ
itat tatana hainaba laikon leiba pukri haibadi lai lei lai thoi lai illi haiko leikol si taibang mina changba hangoiba mafam amani haiba mahak hojik wakhal tarakle pukri manung adudagi kangfal tamna chen khalai mathanta machinda murum murum soli aidi ngawidana taibang pan kok thoktuna lai gi lambi da chattuna lai khondina ba yaw leredana aidi mangledana tawrise mina aigi itawsi uraga karini haina kini adugi sumathakta wanglen pungjasi thengle yum yongna ba chathawbana phani ai bo halaktre soidana haina ramlani karino aina hausi khungado shibo asi khalladuna pukri gi laije irol nungda sanarubagi pumcho chotladuna thabal mangal duda madom maisu yauda haiko leikol dudagi thorakle magi leifam taba lambi adu yaunaba mahak lepa leitana lai makhutta paiduna lakhiba magi mating khajikta su oikhiba uchan maira aduna kadumda laikhrabano khanbada awaba oi adubu maisu yauda pambai leita mahak masa pumba ichot chotuna thabal mangal aduda ningthau konungdu tabu yaurabadi haiduna prap lai tanglo leina thengzilaklaba ahingi matam su oirakpana ayingba nungsit lepa leitana silai ayingba nungsitna masada yaibada ayingba faure adubu mahak yum yaunaba taha thabal mangal duda lai astumna leptana lakpana lampak macha ama leiba mapadu yaurakle lampak macha dugi matai oirakna hauba boroi makhong aduda nupa ahum khak kang sanaba yengba halaklaba matung yu taptai khai thakladuna ngauraga famduna leirami thaval mangal duda yangdau lambi duda nupi laptakna laklibadu makhoi gi mamitta urai chauba khuman pamel ahumdu amambaduda mayupena thaklubagi mayai karambadagi hantharakpa yu ngaubagi mayai khara halakpa chamtharakpa matamdani amambaduda thabal mangalna sandokhibana hek yengbada mami sami oina sawong sadada ubada irai laina hekta khangba ngammi mangda nupi ama lakli adubu thenglaba ahingi matamda madom maisu yauda yangdau lambi sida lakli basi mira laira haibagi khara khajik jamamnabadi ahumdu adumak phawi ahumdu tumina wari sanai ita ada nupi ama madom yangdau lambi sida makhutta maisu yauda lakli basibu taibang mira laira sibo hoine ita nupi di nupi ni maisu yauda lakli basi lai oiramdau man khrada ngai ko mawong yengkhese ita nupi oiramlagadi kaidau sige tawbutabu lai oiramlagana kamdauba lai oiraga oire mi oiraga oire kok faraga lauraga loire ngasigi ahingsida aikhoi ahumgi nupi oithokpa haibadune